제 하비비 곰타래 농ngay 농시 찾아오래 하비비 진짜 정치게너 진짜 정치게너 하비비 두바이에 하비비 लाए कईरंगी 하비비 सोमदे लेरे अदुगा कोई पास्ता कम तो कायरंग नुपी ꯑꯃ ꯂꯩꯔꯦ ꯑꯩ ꯅꯨꯄꯤ ꯄꯣꯛꯇꯤ ꯑꯗꯨꯒꯤꯔꯥ नुपीगी अनौ बाइबसे अखोइदगी सुम थोलक फंगे ꯐꯤꯂꯝꯗꯤ ꯌꯥꯎꯕꯗꯨ ꯅꯨꯡꯉꯥꯏꯅꯔꯦ ꯊꯣꯝꯁꯟ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯦ ꯗꯥꯂꯤꯌꯥꯁꯦ ꯅꯍꯥꯟꯒꯤ ꯂꯣꯏꯁꯟꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯁꯦ ꯑꯁꯦꯡꯕ ꯑꯦꯛꯁꯄꯣꯁ ꯍꯥꯏꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯗꯅ ꯃꯨꯁꯂꯤꯝꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯦ ꯆꯦꯖꯤꯟꯅꯅꯦ ꯗꯥꯂꯣꯌꯥꯅꯦ ꯑꯗꯒꯤ ꯏꯆꯦ ꯏꯆꯟ ꯑꯕꯨꯡꯉꯣꯈꯣꯏ ꯂꯣꯏꯅ ꯆꯠꯂꯦ ꯁꯨꯡꯐꯩ ꯐꯩꯅꯣꯕ ꯇꯨ ꯂꯥꯏꯟ ꯑꯣꯏꯍꯜꯂꯣꯕ ꯚꯔꯇꯤꯀꯦꯜ ꯍꯣꯔꯥꯏꯖꯟꯇꯦꯜ ꯑꯣꯏꯍꯜꯂꯣꯕ ꯀꯌꯥ ꯎꯖꯥꯔꯣ ꯁꯤꯕꯣ हेलो हाबी ꯀꯅꯥ ꯎꯖꯥꯅꯣ ꯇꯦꯡꯒꯦ ꯑꯁ ꯌꯥꯝ ꯀꯨꯏꯌꯦ ꯏꯆꯥ ꯅꯨꯄꯥꯒ ꯂꯣꯏ ꯎꯔꯦ ꯏꯆꯥ ꯅꯨꯄꯤ ꯌꯥꯗꯤ ꯂꯩꯇꯤꯌꯦ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯏꯠꯀꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯆꯦꯖꯤꯅꯥꯅ ꯁꯤ ꯆꯐꯨꯁꯦ ꯄꯥꯝꯃꯦ ꯍꯥꯏꯕꯀꯣ ꯆꯐꯨ ꯄꯥꯝꯃꯦ ꯍꯥꯏ ꯆꯦꯖꯤꯅꯥ ꯀꯩ ꯂꯩꯒꯦꯅꯣ ꯆꯐꯨ ꯂꯩꯔꯤꯅꯦ ꯀꯝꯕꯤ ꯂꯩꯔꯤꯅꯦ ꯁꯦꯝꯄꯨ ꯑꯃ ꯌꯦꯡꯒꯦꯕ ꯁꯦꯝꯄꯨꯁꯨ ꯌꯦꯡꯒꯦ ꯍꯥꯏꯀꯣ ꯅꯨꯄꯤ ꯑꯉꯥꯡꯁꯦ ꯑꯀꯦ ꯑꯃꯧꯁꯦ ꯎꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯄꯣꯠꯂꯝꯁꯦ ꯁꯦꯝꯄꯨꯁꯨ ꯑꯣꯏꯕ ꯌꯥꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯗꯦꯀꯣꯔꯦꯁꯟꯒꯤ ꯈꯤꯜꯂꯁꯨ ꯌꯥꯔꯦ ꯁꯤꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏ ꯁꯤ ꯃꯣꯏꯅ ꯇꯤ ꯆꯥꯎꯋꯦ ꯑꯩꯈꯣꯏ ꯑꯧ ꯆꯥꯎꯋꯦ ꯌꯥꯝꯅ ꯂꯕꯨꯕꯨꯁꯨ ꯌꯥꯎꯋꯦ ꯃꯣꯏꯗꯤ ꯂꯕꯨꯕꯨ ꯂꯕꯨꯕꯨ ꯐꯖꯗ꯭ꯔꯁꯨ ꯌꯥꯝꯅ ꯁꯦꯝꯄꯨ ꯀꯩꯀꯥ ꯂꯩꯒꯦ ꯈꯣꯠꯀꯦꯅ ꯑꯗꯨꯒ ꯃꯐꯝꯁꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯣꯜꯂꯦꯕ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯣꯜꯂꯦ ꯑꯀꯣꯏꯕ ꯆꯤꯡ ꯉꯥꯛꯇꯅꯤ ꯁꯤꯅꯗꯤ ꯊꯤ ꯐꯖꯩ ꯂꯝꯕꯤꯗꯨꯗ ꯃꯇꯦꯛ ꯃꯇꯦꯛ ꯑꯣꯜꯂꯛꯄ ꯑꯕꯨꯡꯉꯣꯒꯤ ꯁꯦꯝꯄꯨꯅꯦ ꯁꯤꯅ ꯀꯌꯥ ꯄꯤꯖꯥꯅꯣ ꯄꯩꯁꯥ ꯇꯨꯡꯁꯟꯈꯤꯗꯧꯔꯦ ꯑꯕꯨꯡꯉꯣꯁꯦ ꯄꯩꯁꯥ ꯇꯨꯡꯁꯟꯈꯤꯗꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗꯁꯨ ꯌꯣꯜꯂꯦ ꯑꯗꯣ ꯑꯁ ꯄꯦꯡꯒꯨꯏꯟ ꯅꯣꯡꯒꯨꯏꯟ ꯂꯣꯏ ꯌꯥꯎꯔꯦ ꯁꯣꯝꯗꯁꯨ ꯑꯗꯩ ꯁꯤ ꯑꯀꯣꯏꯕꯗꯤ ꯆꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯑꯗꯨꯒ ꯂꯝꯕꯤꯁꯤꯗꯤ ꯈꯤꯇꯪ ꯐꯠꯇ꯭ꯔꯦ ꯂꯝꯕꯤꯁꯤꯒꯤꯗꯤ ꯁ꯭ꯀꯤꯞ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯀꯩꯀꯩ ꯂꯩꯔꯕꯅꯣ ꯌꯦꯡꯒꯦ ꯁꯤ ꯅꯨꯄꯤꯁꯤ ꯑꯃ ꯂꯩꯔꯦ ꯁꯤ ꯅꯨꯄꯤꯁꯤ ꯑꯃ ꯂꯩꯔꯦ ꯀꯩꯀꯩ ꯈꯔ ꯂꯩꯔꯦ ꯂꯝꯕꯤ ꯀꯩꯀꯥ ꯈꯔ ꯂꯩꯔꯦ ꯚꯤꯗꯤꯑꯣꯗꯗꯤ ꯑꯗꯨꯝ ꯁꯤꯁꯤꯅ ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ ꯋꯥꯠꯇ꯭ꯔꯦ ꯂꯩꯔꯦ ꯅꯨꯄꯤ ꯐꯖꯕꯤꯗꯣ ꯂꯩꯔꯦ ꯌꯥꯔꯦ ꯑꯣꯀꯦ ꯄꯨꯔꯥ ꯀꯩ ꯃꯦꯗꯥꯝꯅꯦ ꯃꯥꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯥ ꯃꯦꯗꯥꯝ ꯏꯠ ꯅꯨꯃꯤꯠꯁꯦ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯑꯩ ꯅꯨꯄꯤ ꯄꯣꯛꯇꯤ ꯑꯗꯨꯒꯤꯔꯥ ꯅꯨꯄꯤ ꯄꯣꯛꯇꯕꯒꯤ ꯂꯩꯔꯤꯅꯦꯕ ꯅꯨꯄꯤ ꯄꯣꯛꯇ꯭ꯔꯗꯤ ꯁꯤ ꯊꯝꯃꯅꯤ ꯅꯨꯄꯤꯅꯦꯅ ꯈꯜꯂꯅꯤ ꯁꯤꯃ ꯄꯤꯛ ꯊꯟꯅ ꯏꯆꯥ ꯅꯨꯄꯥꯗ ꯁꯦꯝꯄꯨꯁꯦ ꯄꯩꯁꯥ ꯍꯥꯞꯄꯟꯗꯣꯏꯕ ꯁꯤ ꯈꯜꯂꯀꯥꯟꯗ ꯃꯥ ꯂꯨꯍꯣꯡꯉꯅꯤ ꯑꯣꯀꯦ ꯁꯤꯡꯒꯜ ꯑꯣꯏꯔꯝꯕꯗꯣ ꯑꯩ ꯁꯤꯡꯒꯜ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯤ ꯈꯪꯅꯕ ꯂꯩꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯃꯌꯥꯝ ꯔꯤꯚꯤꯜ ꯇꯧꯔꯛꯀꯦꯀꯣ ꯁꯤ ꯑꯩ ꯅꯨꯄꯤꯅꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯃꯨꯠꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯅꯥꯎꯁꯥꯠ ꯈꯣꯏꯗ ꯆꯠꯂꯤꯕꯀꯣ ꯑꯗꯣ ꯎꯠꯂꯛꯀꯦ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯁꯨꯃꯥꯏꯅ 어떡하지? Hello ma'am, Chejina Koido, Kachin Khunau Chapminarure, ꯑꯗꯣ Chejina Koi ꯊꯝꯃꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯥꯂꯣꯌꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯒꯤ ꯗꯥꯅꯧꯁꯥꯠ ꯈꯣꯏꯀꯣ ꯃꯣꯏꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒ ꯃꯣꯏꯗ ꯆꯠꯂꯅꯤ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯊꯦꯡꯉꯦ ꯌꯥꯝꯕ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯍꯥꯏꯗꯤ ꯏꯆꯦ ꯌꯥꯎꯕꯅꯤꯅ ꯑꯥꯒꯤꯗꯣ ꯍꯥꯟꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑꯦ ꯉꯁꯤ ꯑꯃꯨꯛ ꯌꯥꯎꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯠꯇꯦ ꯑꯁ꯭ꯋꯥꯏꯗꯩꯅꯦ ꯀꯩꯅꯣ ꯎꯔꯛꯏꯁꯦ ꯍꯥꯏ ꯄꯥꯔꯇꯤ ꯌꯥꯎꯁꯪ ꯀꯣꯏꯕ ꯌꯥꯝ ꯃꯥꯜꯂꯦ ꯄꯨꯔꯥ ꯌꯥꯎꯁꯪꯒꯤ ꯇꯥꯏꯞꯅꯤꯀꯣ ꯑꯉꯥꯡꯈꯩꯁꯦ ꯅꯨꯡꯁꯤꯖꯪ
ꯑꯉꯥꯡꯈꯩꯁꯦ ꯏꯠꯀꯤ ꯅꯨꯄꯤ ꯀꯥꯞꯊꯦꯛꯇꯣꯏꯔꯣ ꯄꯥꯔꯇꯤ ꯅꯥꯜꯂꯤꯍꯦ 나오네 구석이 나오네 하는. 필름 디아워드래. पार्टी में हम थॉमसन के गालो याव रहे 알라이쿰. 어. ꯌꯥꯝꯕ ꯅꯧꯁꯥꯠ ꯈꯣꯏꯒꯤ ꯆꯠꯄ ꯂꯝꯕꯤꯗ ꯑꯉꯥꯡꯈꯩꯁꯦ ꯁꯥꯟꯅꯔꯒ ꯍꯥꯏꯗꯤ ꯂꯩꯗꯅ ꯏꯠꯀꯤ ꯃꯔꯥꯡ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯗꯣ ꯑꯉꯥꯡꯈꯩ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ 미샤준이 끝나무. 님이디. 어? 나네. ꯐꯖꯦ ꯅꯨꯡꯉꯥꯏꯅꯔꯦ 네이디. ꯇꯧꯔꯦ 기다려. ꯌꯧꯁꯜꯂꯛꯑꯦꯕꯀꯣ 먼저 시도해. 스네이만 나오비. ꯌꯧꯁꯜꯂꯛꯑꯦ ꯗꯥꯂꯤꯌꯥꯁꯦ ꯇꯨꯄꯤꯒ ꯎꯞꯍꯜꯂꯒ ꯍꯣꯔꯦꯟ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯁꯥꯎꯔꯒ ꯂꯩꯕ ꯑꯦ ꯌꯥꯝ ꯁꯥꯎꯗꯧ ꯃꯥꯜꯂꯦ ꯁꯥꯎꯗꯤꯌꯦ ꯁꯤ ꯌꯧꯔꯒ ꯕꯥꯏꯊꯣꯛꯒꯤ ꯃꯀꯥ ꯂꯥꯝꯊꯣꯛꯈꯤꯌꯦ ꯑꯁ ꯗꯥꯂꯤꯌꯥ 시기 나간데 못 봐. ꯑꯩꯈꯣꯏꯗꯤ ꯆꯠꯂꯨ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯆꯠꯂꯨꯕ ꯖꯒꯥꯒꯤ ꯑꯗꯨꯝ ꯖꯥꯇꯤꯁꯦ ꯑꯗꯨꯝ ꯑꯣꯟꯕꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯣꯜꯂꯦ ꯑꯗꯨꯝ ꯑꯣꯟꯕꯤꯅꯦ ꯑꯣꯜꯂꯦ ꯍꯦ ꯃꯨꯁꯂꯤꯝꯗ ꯂꯥꯛꯑꯦꯅ ꯃꯨꯁꯂꯤꯝ ꯁꯠ ꯑꯣꯟꯕꯤꯅꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏ ꯀꯕꯨꯏꯗ ꯆꯠꯂꯦꯅ ꯀꯕꯨꯏ ꯁꯠ ꯑꯣꯟꯕꯤ ꯏꯉꯣꯟ ꯑꯣꯟꯕꯤ ꯉꯁꯥꯏ ꯉꯥꯛꯇꯪ ꯁꯥꯎꯕꯗꯣ ꯁꯤ ꯌꯧꯔꯒ ꯂꯣꯏ ꯐꯈꯤꯕꯗꯣ ꯃꯄꯥ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯃꯄꯥ ꯃꯆꯥ ꯃꯁꯛꯁꯦ ꯀꯣꯄꯤꯅꯦ ꯀꯣꯄꯤ ꯚꯔꯖꯟ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤꯒ ꯂꯥꯛꯃꯤꯟꯅꯕꯅꯦ ꯃꯊꯛ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯅꯪ 아이네 나오는 너 빠는 거다. ꯃꯔꯨ ꯍꯥꯞꯄꯅ ꯃꯔꯨ ꯍꯥꯞꯄꯗꯤ ꯕꯦꯔꯥ ꯀꯥꯅꯤ 나오면 불러. ꯃꯔꯨꯖꯥ ꯆꯨꯊꯩꯗꯤ ꯀꯔꯤ 아니. ꯁꯤꯟꯗꯥ ꯆꯧꯁꯤ ꯀꯩꯅꯣ ꯁꯤꯟꯗꯥꯆꯧꯁꯤ ꯀꯩꯅꯣ ꯁꯤꯟꯗꯥꯆꯧꯁꯤ ꯀꯩꯅꯣ ꯆꯥꯗꯣꯏꯔꯣ ꯒꯨꯂꯤꯔꯣ ꯍꯥꯕꯤꯕꯤ ꯇꯧꯈꯤꯗꯧꯔꯦ ꯗꯥꯂꯤꯌꯥ ꯍꯧꯖꯤꯛ 하비비 웰컴 투 ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄ ꯆꯠꯈꯥꯏꯒꯦ ꯉꯁꯤꯗꯤ ꯐꯖꯔꯦ ꯃꯥꯜꯂꯤꯍꯦ ꯂꯩꯇ꯭ꯔꯕꯣ ꯎꯠꯇ ꯂꯩꯕꯗ ꯃꯥꯜꯂꯦ ꯑꯦ ꯀꯩꯅꯣꯗ ꯂꯩꯇ꯭ꯔꯕꯣ ꯁꯣꯔꯤ ꯗꯦꯖꯥꯔꯠꯇ ꯂꯩꯕꯗ ꯃꯥꯜꯂꯦ ꯂꯩꯇ꯭ꯔꯕ ꯍꯥꯏꯔꯒ ꯁꯤꯗ ꯑꯣꯜꯂꯣꯏ ꯄꯥ ꯍꯥꯜꯂꯣ 하비비 ꯂꯩꯇ꯭ꯔꯣ ꯐꯖꯔꯦ 하비비 come to 하이크로마콘 welcome to Kairang welcome to Kairang ꯁꯤ ꯇꯧ ꯌꯦꯡꯒꯦ ꯇꯧꯕ ꯍꯥꯏꯗꯧꯕ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯍꯤꯗꯥꯛ ꯀꯩꯅꯣꯗ ꯑꯃ ꯗꯦꯖꯥꯔꯠꯇ ꯂꯩꯕꯗꯣ ꯍꯥꯕꯤꯕꯤ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯗꯧꯔꯦ 한잔 버리죠. 아무것도 ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯏꯌꯥꯝꯕ ꯆꯥꯁꯟꯁꯦ ꯄꯨꯂꯞ ꯆꯥꯃꯤꯟꯅꯁꯦ ꯈꯔ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯆꯥꯔꯛꯑꯕ ꯉꯥꯛꯇꯅꯤ Come on baby. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯊꯛꯄꯗꯤ ꯆꯠꯂꯔꯣꯏ ꯁꯦ ꯍꯥꯏꯌꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯆꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯛ ꯏꯟꯖꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯛ ꯏꯟꯖꯥꯡꯗꯤ ꯆꯥꯕ ꯍꯧꯗ꯭ꯔꯤ ꯍꯧꯖꯤꯛ ꯆꯥ ꯈꯪꯉꯦ ꯌꯦꯡꯒꯦ ꯇꯥꯏꯉꯣꯟ ꯍꯦꯟꯅ ꯑꯁ ꯑꯩꯈꯣꯏꯁꯦ ꯀꯩꯔꯪ ꯆꯠꯄꯅꯦ ꯗꯥꯂꯤꯌꯥꯁꯦ ꯌꯦꯡꯉꯣ ꯗꯥꯂꯤꯌꯥꯁꯦ ꯂꯣꯟꯗꯤ ꯀꯩꯗ ꯂꯣꯏ ꯑꯣꯟꯈ꯭ꯔꯦ ꯌꯦꯡꯉꯣ ꯄꯨꯔꯥ ꯍꯥꯕꯤꯕꯤ ꯑꯁꯦꯡꯕꯅꯦ ꯍꯥꯕꯤꯕꯤ ꯀꯝ ꯇꯨ ꯀꯥꯏꯔꯪ come to Kairang mama ngang ꯆꯠꯁꯜꯂꯛꯀꯅꯤ ꯑꯗꯒꯤ ꯆꯠꯂꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯀꯨꯝꯍꯩꯁꯦ ꯗꯨꯕꯥꯏ ꯆꯠꯂꯦ. ꯁꯤ ꯀꯨꯝꯍꯩꯁꯦ ꯌꯥꯎꯁꯪꯒ ꯈꯤꯇꯪ ꯃꯥꯟꯅꯩꯀꯣ ꯃꯥꯟꯅꯩ ꯌꯥꯎꯁꯪ. ꯃꯥꯟꯅꯩꯗꯤ ꯑꯩꯈꯣꯏꯅꯕꯨ ꯆꯥꯕ ꯌꯥꯎꯏꯗꯅ ꯑꯥ. ꯑꯗꯨ ꯈꯛꯇꯪ ꯈꯦꯠꯅꯕꯩ ꯍꯣꯏ, ꯋꯥꯅꯤ ꯍꯣꯏ, ꯍꯣꯏ. ꯅꯣꯏꯒꯤꯅ ꯌꯥꯎꯁꯪ ꯁꯕꯦꯟ ꯃꯩꯊꯥꯗ꯭ꯔꯣ ꯑꯥ. ꯑꯩꯈꯣꯏꯅꯕꯨ ꯅꯃꯥꯖ ꯁꯣꯟꯕ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯃꯥꯅꯦ ꯑꯗꯨ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨ ꯍꯜꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯅꯤ ꯆꯠꯄ ꯈꯣꯠꯄ ꯆꯥꯔꯒ ꯄꯩꯁꯥ ꯆꯈꯥꯏꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯇꯧꯕꯩ ꯋꯥꯅꯤꯗ ꯍꯣꯏ ꯁꯤꯆꯨꯋꯦꯁꯟꯁꯦ ꯍꯣꯏ ꯑꯩ ꯊꯤ ꯃꯥꯜꯂꯦ ꯍꯥꯏꯕꯗꯣ ꯏꯁꯤꯡꯉꯥꯏꯗ ꯍꯥꯕꯤꯕꯤ ꯂꯩꯖꯧ thank you 하비비 ꯍꯥꯕꯤꯕꯤ ꯑꯅꯤ ꯑꯣꯛꯅꯔꯦ ꯍꯧꯖꯤꯛ 하비비 ꯏꯗ 무바ꯔꯛ 하비비 하비비 ꯂꯩꯔꯦ ꯑꯣꯏꯗ ꯂꯣꯏ ꯂꯩꯔꯦ ꯂꯩꯔꯦ 이만해 ꯉꯁꯤꯗꯤ ꯌꯥꯝ ꯆꯤꯜꯂꯣꯏꯕ ꯋꯥꯔꯅꯤꯡ ꯊꯔꯝꯕꯒꯤ ꯍꯛꯆꯤꯠꯅꯦꯕ ꯇꯧꯗꯣꯏꯁꯦ ꯍꯪꯆꯤꯠꯇꯨ ꯂꯥꯛꯀꯅꯤꯃꯦ
Dedi nang yauroi dro. 예, 그이 와. 예, 야우다. Ek yaudabdana aina hoirogdrom hai. 공 바로 이들이네. 예, 야우다. ngang ôi hả bạn Onthok karjira. salam alaikum salam alaikum rồi đi đây suối nông chỉ tím bằng xe lén nông ta đâu đấy thế Habibi cũng thế đấy nông này nông chỉ sao đâu đấy ra Habibi siếc mà nị co nông này nông chỉ đâu đấy lão nè đó cái gì đi xe nghe Habibi Habibi đây rồi nông lấy nông xin cho em tí cái này tàu đấy hồi dầu tàu đấy dầu rồi mà không mà nông sang đâu sao cái em nông chứ nông ta sẽ lấy co 이거는 펌으로 시작합니다. Habibi anh đi xuống để lặng 형이 지금 꼭 한번 했더라. photog rồi Sijo Sijo anthone. Sina ahum zuba oi de ba Sina ahum zuba oi de ba Sa bata ba ni Nong ji lo yam kan na yam thei nam bang ta ra ba nong ta đây 웨더를 세 한해문 웨더를. Đây là sĩ cái trẻ. Quả Dubai đấy Habibi lại. Cái răng gì Habibi trong đó này nè. Aduga coi cái pasta đâu. 많이 먹어요. pasta Ôi rồi lấy chủ này co Dubai cái Habibi cái răng Habibi pasta. Pasta là disu ni nó mấy ai chẳng lắm. 저 갖고 잡은 거 한개 thế là sao mà thực anh nhìn cũng nên bị sao mà thực bị utsar rồi game em rồi có utsar hoy ngasi baraki pullu draba puleba isinang mayam ama ngasi na basal re party mayam ama pullaga yum apai yung ngasi mari manga mon mai chapa male ko no am dei chapa duna mapam lam arapa shore na pa shore ado nong ta ban ngasi nong ta ban nungai badi wat le ado nungai ba wat le har ga ju apai ngasi gi pra full enjoy di pra fange udab ko da ba mayam ama thengna la kwa adai apai no da mayam ama dei chamin thamin na ba phang da mayam ngasi di pullaga mayam round chale ado ngasi nang hodab khar yaw male adu nang hodab mathanggi next day 2 3 days le goi ba date 9 rồi male Dati matang May date 9 nam kulay di. May 9 coming 9 se May days da amaga lady aroi boina adu 6 da wat panga sigi sitha nan da hoba mayam yaw ba se adu ni mi da angela ji ha là gì Rang ai rang ai gi mong lan du de nang na inakta le mum ni to do ai hing do ma wan ki nang na Habibi sina mafam mari su bane ko invitation lai je itki mafam mari ji de sak sa bangam dre sak wa sa ro hai mai tha ga halani nong si su phata bani na ado nuai smaina isini na koi homun jamina ko mai no smaina ko mai da pun ba je sigi ma hau je tong an bam ni haida Sini mafam mari su boy tu ni sida bro Habibi mafam mari su pastor kam Habibi le ya dagi ko gi bro Rehan le ko sida ha siya ni si karam na asim mano karam la la sini kan ni ko sini kabui sini na sangai ko Maya pastor kam kan le Habibi le sida Habibi asim malai ko Ako yung siya kam na pangano kalo. Khalo ma'am guys comment tau biro karam dero to aseng mane haidi dalya je nagi lotion mane ko ado ngasi di maje aseng ba Sponsor ya. expose haidi tau da yadre dana kumai la amni na aduna aseng ba do ma'am ngasi di obiro dalya je muslim ni ko Hipo katong. kain Saksi mo. oh chicken maming do Si Foroda do. Foroda Muslim gilo dati siwa. cái hay kìa sau ấy lá xin ta ấy sang tới ra vào ngầm rồi giảm ăn với cái con Si tumna ba atumba. nó vẫn xin xa xa thì thấy nghe xem tăng
ꯄꯥ ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯅ ꯑꯃꯨꯛ ꯆꯠꯂꯛꯑꯔꯣꯏꯒꯦ ꯂꯣꯏꯁꯟꯖꯔꯒꯦ ꯍꯥꯕꯤꯕꯤ ꯉꯁꯤꯒꯤ ꯖꯔꯅꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤꯒꯤ ꯖꯔꯅꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯇꯤꯒꯤ ꯑꯅꯧ ꯑꯅꯧꯕ ꯚꯥꯏꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯁꯨꯝ ꯊꯣꯛꯂꯛꯄ ꯐꯪꯉꯤ ꯇꯧꯅꯁꯤꯜꯂꯣ ꯑꯣꯀꯦ ꯍꯜꯂꯣ ꯃꯌꯥꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯉꯥꯏꯕꯤꯌꯣ